Khutlai Paiba Shing na Laan Taraklabasu Chaokhat Lambi Dadi Akaiba Piroidabani HAINA Indigenous Peoples Forum Manipur gi President Asang Kasar na PHONGDORAKLI. Ngasi Tangkul Rising Youth Volleyball Club na Sinduna Ukrul gi Muiroi Village ta pangthokpa ani suba All Tangkui Village Level Men's Open Volleyball Tournament haudokpagi thoramda wafam asi phongdokladuna hai. Manipura hauzik thengnariba laan asina maram oiraga lamdam asida kundaminariba purup khudingmak awaba mayoknari. Irang asi phana kalabasu school college thingzinba amadi ban blockade na chingba chathabigano. Ban blockade toba asina lamdam asigi chaokhat khongthangda chauna apanba piri. Hauzik thengnariba laan aside nongma soidana loikigani adumoinamak lamdam asigi chaokhat lambida apanba pirabadi lamdam asi nongmagi awaba hengalakani haina su mahangna makatana phongdokhi. Tim Tara Mangana Saru Yariba tournament adu haudokbagi thoramadu Indian Bank Uripok branch ki manager Wunghor Masangba amadi Yaingangbokpi police station ki OC Yangmai Aisimre su saruyaki. Unsiase spoil tore sigi maram aduna lairik ningthina tamningdre aduna lan chaningbagi atukaranda phataba lambida loina pugadawre chakadawre aduna ahal aman singna khungi natraga leader punamakna mase check singna landu tawjasunu mokhoi tawba miduna kya tana tawjasunu tawdaba akhoi mayamdi mahosa gumna hinglaga magi khun society jati loina chaokhat thorangi chaokhatningai akhoi honamina se masimak honagadabani masi akhoina haitaba taradi amangodo akhoi masenga akhoida oigani haibase aina thamjaninge aduna lan tamnai adu tawe haiduna lambi chingba khotpa maram chada mi gari munba aduga tawba harassment tawba khotpa punamagi wakhando mesinumi kige thadokpio haibase aina hainingi mase maitei khak appeal tawba nate uki su loina yauna manipur da leminariba chingmi tami punamagu ai appeal tawjaningdani.